ngasi di ai blog si ko gi ai lekai nuksiwa ai maru pang sing ai yum sida kai gum khrai na sinlang to jeraga samina ge na ai lang ba hojere adu hai ma mathen jing to i tak char ke duga loi bok tang mayam mieng tai min si mayam comment pi ba ko bi ganu comment nung pi ro comment pi ba ai am na harau ta na ai ngai sike matang dai kapsar ke usar ke ai hoji chong na ba siam sa ke koilar yin se mai ngong jere ge aduga ko gi pok yam de da ko gi pok si krama ko gi lang jere si ma thong ge aduga ko gi si gi sing jina ko gol da pan ba ai na sa tuk che bani si ma tha ka doi ni aduga ko gi kaking long gi ko gi haibop se ma ai yang thong da use to doi ni chanam matung yaure adagi phadibom khar yaure aduga si ko alu yaure haibom ma chan na ji ji matham tai thakher ka doi ni hoi sina ko gi singju ju oi ba ko gi roma ju oi pot sina ko gi matang gi ko yong chak ma pan ni aduga tenawam bi leire hawai to leire hawai ma ton aduga sina ko gi morok si wen yang gi oi thak na na ni masan gi item ni tomorrow the marumrang shoot loina suna leire ai lekai gi yam siba ai marup sing asi matang kui butung da ichamin na gi aina langje mathen je haw na chamin na dong tai sinje bani ai matang butang ai thawak se makata nai to go haujerage
ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯝꯗꯥꯏꯒꯤ ꯃꯁꯂꯥ ꯀꯩꯀꯥ ꯃꯥꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯅꯅꯕꯒꯤ ꯃꯆꯜꯁꯤꯡ ꯑꯩ ꯑꯝꯇ ꯆꯥꯏꯁꯤꯟꯕ ꯍꯧꯖꯔꯒꯦ. ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯟꯅ. ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯨꯒ ꯀꯂꯔ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯖꯤꯔꯥ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯃꯔꯨ ꯃꯔꯥꯡ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯁꯤꯅ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯍꯜꯗꯤ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯍꯤꯡꯕꯅꯤ ꯊꯥꯎ ꯈꯔ ꯍꯩꯖꯤꯟꯖꯔꯒꯦ. ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ. ꯊꯥꯎ ꯃꯨꯜꯂꯕꯅꯤꯅ ꯇꯦꯖꯄꯇꯥ ꯁꯣꯛ ꯇꯧꯕ ꯍꯧꯖꯔꯒꯦ. ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯦ. ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯩꯈꯣꯏꯒꯤ ꯖꯤꯔꯥꯁꯦ ꯆꯃꯁ ꯑꯅꯤ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ. ꯑꯗꯨ ꯃꯤꯠ ꯃꯁꯂꯥ ꯆꯃꯁ ꯑꯅꯤ ꯑꯃꯒ ꯃꯔꯨ ꯑꯃꯒ चिकन जी हाफ चंजरगे
ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯔꯤꯕꯣꯞ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯁꯥꯁꯦ ꯇꯥꯁꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯅꯅꯕꯒꯤ ꯑꯩ ꯃꯆꯜ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯤꯟꯕ ꯍꯧꯖꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯒꯤ ꯃꯍꯤ ꯑꯃ ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯁꯤ ꯊꯥꯡꯒꯠꯂꯛꯑꯅꯤ ꯑꯗꯒꯤꯗꯤ ꯃꯍꯤ ꯍꯥꯞꯅꯕ ꯑꯩ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯕ ꯍꯧꯔꯛꯀꯦ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯥꯔꯠ ꯑꯃ ꯂꯩꯌꯦ ꯁꯤ ꯑꯩꯁꯤ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯒꯦ ꯌꯥꯅꯤ Kuling mami ini kita hasil deh ya. Ada apa tusi apa? Ini yang leba. Apa? Baik dong. Ayo kan. Ayo.
ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯊꯣꯡꯖꯗꯕ ꯃꯍꯤ ꯍꯥꯞꯅꯕꯒꯤ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯀꯂꯔꯒ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯒꯤ ꯊꯨꯝ ꯈꯔ ꯑꯃ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯁꯤꯡ ꯂꯥꯛꯑꯒ ꯐꯝꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯤꯛ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯁꯥꯁꯤꯗ ꯂꯣꯏꯅꯃꯛ ꯆꯨꯞꯁꯜꯍꯜꯂꯒꯦ ꯑꯩꯅ ꯊꯛꯆꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯊꯕ ꯍꯧꯔꯅꯤ Thank you.